News Live ki maikaidagi nungairaba pau ama puduna laksari madudi sister and brother singna YouTube channel hangningba leiba tarabadi pijariba number 8259993033 asida pau phawbirau amuka hana 8259333033 asida pau pibirau YouTube channel ama hangba matamda changadaba detail sing adudi 1 da YouTube channel logo, 2 da YouTube thumbnail, 3 da title, 4 da description, 5 da keywords SEO, 6 da hashtag, 7 da ad text, 8 da YouTube channel create. Hariba detail sing asi changani 100% safe and the genuine support and creation hariba sing asi aikoina takchagani online and offline animaki khudong chaba pijari cost free ₹1000 oijagani mafamna nambonda oijagani akupa maron khangbiningba singna pijariba number 8253330333 asida call tawbiduna pau phawbirau amuka hana number 8253330333 asida call tawbirau pau phawbirau. Thank you. ओइबा नुंगाइबा पाउजेल अमा फी साबिसिंगिदमक पुदुना लाक्चरी फी साबदा चंगद्रबा याद्रबा तरिंग अमदि मसा यामना अहोंबा ममलदा ऑफर पिजरी पिजरमबदु सुपनतंगी लुपा 7 खतंगदा थादोक्चरी मोटोर मचाना लुपा 2,000 पिरमबदु हौजिक सुपनगी लुपा 1,800 खतंगदा थादोक्चरी मोटोर अचौबना 3,000 पिरमबदु सुपनगी हौजिक लुपा 2,200 साइकिल की तरेंग 2,000 पीरमबदुना सुपनगी लुपा 1,500 दा यामना अहोंबा ममलदा ऑफर पिजरी इम्फाल एरियादा लैबगी ओइना होम डिलीवरी अवेलेबल खुदोंचाबा सी लौमिना हौसी अमदी खुदोंचाबा सी लौबिनाबगी दमक ngasimak makhada pijariba number asida contact tawbiro 8729844108 number amutanga ningsingjage 8729844108 haiba number asida ngasimak contact tawbiratuna khudongchaba asi lawmin hausi News Live channel tabiriba punmokpu taramna uksabag loinena ngasi August ki tang kumathoi thawan gi mapani panba yai pharaba irai nimit asigi oiba ngasi nomagi rashi tarani thoigi phol paodmjari ahambada ngasi thawan gi mapani panba yai pharaba irai nimit ki oiba mesara sigi asi phol paodmjage mesara si chekchin na hona jagani luchingba chingna chambirabasu sage ni thiba leiragani sel chatpa kok saba oiragani santi leiroi pakhang lai sabi oinadi mot khenagani mairu oinadi wakhal charang nagani amutang hana paodmjagi asi nomoiba mesara sigi rasifol chekchin na hona jagani luchingba chingna chanbirabasu sagai na yengthiba leiragani sel chatpa kok saba oiragani santi leiroi sak pakhang lai sabi oinadi mot khenagani mairu oinadi wakhal charang nagani mathangdamu ngasi agasi tangkumathoi thawangi mapani panba yai pharabi irai nimit achigi oiba besarasi rasifol paodmjage besarasi yengchinba kalakpa hengatpa tokhai tahanba misang khara sonthaba oiragani arapa chatpa chekshingani imungda charang nagani pakhang lai sabi oinadi muknagani mahiru oinadi honaningloi amtanga ana paodmjage asi nomi oiba rasifol besarasigi yengchinba kalakpa hengatpa tokhai tahanba michang khara sonthaba oiragani arapa chatpa chekshingani imungda charang nagani pakhang lai sabi oinadi muknagani mahiru oinadi honaningloi mathada ngasi thawangi mapani pamba yaipharba irai nimit achigi oiba mithuna sigi rasifol paodmjage hai singna hona jabatana afaba phol phangnagani lamlanba singna luchingba singnadi chanbiragani pot leipa yagani pakhang sabi oinadi warongnagani mairu oinadi wakhal phakchingani amutang hana paodmjagi ngasigi yaipharaba irai nimit achigi oiba mithuna sigi rasifol hai singna hona jabatana afaba phol phangnagani lamlanba singna luchingba singnadi chanbiragani pot leipa yagani pakhang sabi oinadi warongnagani mairu oinadi wakhal phakchingani mathangdamu ngasi August ki tangkumathoi thawangi mapani pamba yai pharaba irai nimit asigoiba karkat rasigi rasifol paodmjage karkat rasi
ꯊꯕꯛ ꯑꯌꯥꯝꯕ ꯃꯥꯏ ꯄꯥꯛꯂꯒꯅꯤ, ꯃꯔꯨꯞ ꯃꯄꯥꯡ ꯄꯥꯛ ꯆꯥꯎꯔꯒꯅꯤ, ꯁꯦꯜ ꯐꯪꯕ, ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ, ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯕ ꯑꯣꯏꯔꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯥꯟꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ꯫ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯥꯏ ꯄꯥꯛꯂꯒꯅꯤ, ꯃꯔꯨꯞ ꯃꯄꯥꯡ ꯄꯥꯛ ꯆꯥꯎꯔꯒꯅꯤ, ꯁꯦꯜ ꯐꯪꯕ, ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ, ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯕ ꯑꯣꯏꯔꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯥꯟꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯃꯥꯄꯜꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯒꯦ꯫ ꯁꯤꯡꯍ ꯔꯥꯁꯤ: ꯋꯥꯔꯧꯕ ꯃꯨꯛꯅꯕ ꯑꯣꯏꯒꯟꯒꯅꯤ, ꯒꯥꯔꯤ ꯇꯞꯅ ꯊꯧꯒꯅꯤ, ꯁꯦꯜ ꯄꯤꯊꯣꯛ ꯄꯤꯁꯤꯟꯗ ꯍꯩꯁꯤꯡꯒꯅꯤ, ꯁꯥꯒꯩꯅ ꯇꯤꯟꯅꯕꯁꯤꯡꯅ ꯌꯦꯡꯊꯤꯒꯅꯤ, ꯁꯥꯟꯇꯤ ꯂꯩꯔꯣꯏ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯃꯣꯠ ꯈꯦꯟꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯪꯂꯣꯏ꯫ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯁꯤꯡꯍ ꯔꯥꯁꯤꯒꯤ: ꯋꯥꯔꯧꯕ ꯃꯨꯛꯅꯕ ꯑꯣꯏꯒꯟꯒꯅꯤ, ꯒꯥꯔꯤ ꯇꯞꯅ ꯊꯧꯒꯅꯤ, ꯁꯦꯜ ꯄꯤꯊꯣꯛ ꯄꯤꯁꯤꯟꯗ ꯍꯩꯁꯤꯡꯒꯅꯤ, ꯁꯥꯒꯩꯅ ꯇꯤꯟꯅꯕꯁꯤꯡꯅ ꯌꯦꯡꯊꯤꯒꯅꯤ, ꯁꯥꯟꯇꯤ ꯂꯩꯔꯣꯏ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯃꯣꯠ ꯈꯦꯟꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯪꯂꯣꯏ꯫ ꯃꯊꯪꯗ ꯑꯃꯨꯛ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯃꯥꯄꯜꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯒꯦ꯫ ꯍꯣꯠꯅꯖꯃꯟ ꯀꯥꯟꯅꯕ, ꯑꯩꯒꯤ ꯃꯤ, ꯃꯔꯨꯞ ꯃꯄꯥꯡ ꯐꯒꯠꯄ, ꯃꯇꯦꯡ ꯄꯤꯕꯤꯕ ꯑꯌꯥꯝꯕ, ꯆꯥꯡ ꯌꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯆꯕ, ꯑꯔꯥꯞꯄ ꯆꯠꯄ ꯀꯥꯟꯅꯕ ꯑꯣꯏꯔꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ꯫ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯀꯩꯅꯥ ꯔꯥꯁꯤꯒꯤ: ꯍꯣꯠꯅꯖꯃꯟ ꯀꯥꯟꯅꯕ, ꯑꯩꯒꯤ ꯃꯤ, ꯃꯔꯨꯞ ꯃꯄꯥꯡ ꯐꯒꯠꯄ, ꯃꯇꯦꯡ ꯄꯤꯕꯤꯕ ꯌꯥꯝꯕ, ꯆꯥꯡ ꯌꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯆꯕ, ꯑꯔꯥꯞꯄ ꯆꯠꯄ ꯀꯥꯟꯅꯕ ꯑꯣꯏꯔꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯃꯥꯄꯜꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯒꯦ꯫ ꯇꯨꯂꯥ ꯔꯥꯁꯤ: ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯒꯅꯤ, ꯊꯕꯛ ꯃꯆꯥ ꯃꯆꯥꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ, ꯁꯦꯜ ꯆꯠꯂꯒꯅꯤ, ꯂꯝꯂꯥꯟꯕꯁꯤꯡꯅ ꯆꯥꯟꯕꯤꯕ, ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯔꯧꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯪꯒꯅꯤ꯫ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯅꯣꯡꯃꯒꯤ ꯔꯥꯁꯤꯐꯣꯜꯗ: ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯒꯅꯤ, ꯊꯕꯛ ꯃꯆꯥ ꯃꯆꯥꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ, ꯁꯦꯜ ꯆꯠꯂꯒꯅꯤ, ꯂꯝꯂꯥꯟꯕꯁꯤꯡꯅ ꯆꯥꯟꯕꯤꯕ, ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯔꯧꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯪꯒꯅꯤ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯃꯥꯄꯜꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯒꯦ꯫ ꯊꯕꯛ ꯊꯧꯔꯝꯗ ꯑꯐꯕ, ꯃꯥꯏ ꯄꯥꯛꯄ, ꯃꯔꯨꯞ ꯃꯄꯥꯡ ꯄꯥꯛ ꯆꯥꯎꯈꯠꯄ, ꯂꯨꯆꯤꯡꯕꯁꯤꯡꯅꯗꯤ ꯆꯥꯟꯕꯤꯔꯒꯅꯤ, ꯆꯤꯡꯊꯥ ꯄꯤꯕꯗ ꯌꯥꯎꯔꯒꯅꯤ, ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯃꯣꯠ ꯆꯥꯟꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯕꯨꯙꯤ ꯆꯥꯎꯈꯠꯂꯒꯅꯤ꯫ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ: ꯊꯕꯛ ꯊꯧꯔꯝꯗ ꯑꯐꯕ, ꯃꯥꯏ ꯄꯥꯛꯄ, ꯃꯔꯨꯞ ꯃꯄꯥꯡ ꯄꯥꯛ ꯆꯥꯎꯈꯠꯄ, ꯂꯨꯆꯤꯡꯕꯁꯤꯡꯅꯗꯤ ꯆꯥꯟꯕꯤꯔꯒꯅꯤ, ꯆꯤꯡꯊꯥ ꯄꯤꯕꯗ ꯌꯥꯎꯔꯒꯅꯤ, ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯃꯣꯠ ꯆꯥꯟꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯕꯨꯙꯤ ꯆꯥꯎꯈꯠꯂꯒꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯃꯥꯄꯜꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯙꯅꯨ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ꯫ ꯑꯁꯥꯎꯕ, ꯈꯟꯅꯅꯤꯡꯕ, ꯃꯣꯠ ꯈꯦꯟꯅꯕ, ꯃꯤꯋꯥ ꯃꯤꯁꯥ ꯇꯥꯕ ꯅꯨꯃꯤꯠꯅꯤ, ꯁꯦꯜ ꯆꯠꯂꯒꯅꯤ, ꯌꯦꯠꯁꯤꯟꯕ ꯍꯦꯟꯒꯠꯂꯒꯅꯤ, ꯊꯕꯛ ꯃꯆꯥ ꯃꯆꯥꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯂꯧ ꯇꯧꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯐꯛꯆꯪꯒꯅꯤ꯫ ꯑꯃꯨꯛꯇꯪꯒ ꯄꯥꯎꯗꯝꯖꯒꯦ ꯙꯅꯨ ꯔꯥꯁꯤꯒꯤ: ꯑꯁꯥꯎꯕ, ꯈꯟꯅꯅꯤꯡꯕ, ꯃꯣꯠ ꯈꯦꯟꯅꯕ, ꯃꯤꯋꯥ ꯃꯤꯁꯥ ꯇꯥꯕ ꯅꯨꯃꯤꯠꯅꯤ, ꯁꯦꯜ ꯆꯠꯂꯒꯅꯤ, ꯌꯦꯡꯁꯤꯟꯕ, ꯌꯦꯠꯁꯤꯟꯕ ꯍꯦꯟꯒꯠꯂꯒꯅꯤ, ꯊꯕꯛ ꯃꯆꯥ ꯃꯆꯥꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯂꯧ ꯇꯧꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯐꯛꯆꯪꯒꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯃꯥꯄꯜꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯀꯔ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ꯫ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕ, ꯑꯄꯟꯕ ꯑꯌꯦꯠꯄ ꯃꯥꯌꯣꯛꯅꯕ, ꯍꯛꯆꯥꯡ ꯐꯕ ꯋꯥꯠꯄ, ꯃꯤꯡꯆꯠ ꯐꯖꯗꯕ ꯑꯣꯏꯔꯒꯅꯤ, ꯏꯃꯨꯡꯗ ꯆꯔꯥꯡꯅꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ꯫ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯅꯣꯡꯃꯒꯤ ꯔꯥꯁꯤꯐꯣꯜ: ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕ, ꯑꯄꯟꯕ ꯑꯌꯦꯠꯄ ꯃꯥꯌꯣꯛꯅꯕ, ꯍꯛꯆꯥꯡ ꯐꯕ ꯋꯥꯠꯄ, ꯃꯤꯡꯆꯠ ꯐꯖꯗꯕ ꯑꯣꯏꯔꯒꯅꯤ, ꯏꯃꯨꯡꯗ ꯆꯔꯥꯡꯅꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯃꯥꯄꯜꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ꯫ ꯍꯛꯆꯥꯡ ꯋꯥꯈꯜ ꯐꯒꯠꯄ, ꯊꯕꯛ ꯈꯔ ꯃꯥꯏ ꯄꯥꯛꯆꯕ, ꯁꯦꯜ ꯐꯪꯕ, ꯃꯀꯣꯛ ꯑꯣꯏꯕꯁꯤꯡ, ꯂꯝꯂꯥꯟꯕꯁꯤꯡꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯅꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ꯫ ꯑꯃꯨꯛꯇꯪ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯀꯨꯝꯚ ꯔꯥꯁꯤꯒꯤ:
ꯍꯛꯆꯥꯡ ꯋꯥꯈꯜ ꯐꯒꯠꯄ ꯊꯕꯛ ꯈꯔ ꯃꯥꯏ ꯄꯥꯛꯆꯕ ꯁꯦꯜ ꯐꯪꯕ ꯃꯀꯣꯛ ꯑꯣꯏꯕꯁꯤꯡ ꯂꯝꯂꯥꯟꯕꯁꯤꯡꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯊꯋꯥꯟꯒꯤ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯒꯦ ꯃꯤꯟꯅ ꯔꯥꯁꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯋꯥꯈꯜ ꯐꯒꯠꯄ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯆꯕ ꯁꯤꯡꯊꯥꯕꯤꯕꯗ ꯌꯥꯎꯕ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯕ ꯁꯥꯟꯇꯤ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯑꯣꯏꯔꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯅꯣꯡꯃꯒꯤ ꯔꯥꯁꯤꯐꯣꯜ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯋꯥꯈꯜ ꯐꯒꯠꯄ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯆꯕ ꯁꯤꯡꯊꯥꯕꯤꯕꯗ ꯌꯥꯎꯕ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯕ ꯁꯥꯟꯇꯤ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯑꯣꯏꯔꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ ngasi Augustki tang 12 thawagi mapani pamba irai nimit asigo iba rasipol rasi 12 gi rasipol paudamjaba matang asida loijari tabiramniba punamapu ikai khumna uchabaga loinana nuluksari